ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯆꯥꯒꯦ ꯇꯧꯖꯔꯤ ꯑꯃꯦꯠꯄꯤ ꯑꯃ ꯂꯩꯔꯦ ꯑꯂꯨ ꯃꯦꯠꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯗ ꯄꯥꯟꯕ ꯁꯖꯅꯥ ꯃꯅꯥꯁꯦ ꯀꯣꯠꯂꯒ ꯆꯥꯒꯦ ꯇꯧꯖꯔꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯥꯏꯍꯦ ꯍꯔꯤꯕꯣꯞ ꯁꯦ Kailannya. Saya. Kata tanya. Chặt xuống thì hàng xuống, mà tổ nó như rằng số loại giả tôi giả rồi tôi. Chẳng nhận được đột là được đấy. Ai bông đột là được. Mana thì em thì thấy. Chắc là mình đã sao rồi. Mình vừa hơi đang mà tôi còn có thể mình thằng mìnhจะกินแบบผมอะไรไม่หาแล้วเข้าใจ
ꯋꯦ ꯉꯝꯗ꯭ꯔꯦ ꯎꯇꯤ ꯊꯣꯡꯕꯁꯦ ꯎꯇꯤ ꯑꯁꯪ ꯊꯣꯡꯕꯁꯦ ꯌꯥꯝꯃꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯆꯥꯛꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯃꯊꯦꯜꯁꯦ ꯎꯇꯤ ꯆꯒꯦꯝ ꯎꯇꯤ ꯊꯣꯡꯕꯁꯦ ꯆꯥꯛꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯌꯥꯝ ꯆꯥꯁꯟ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯆꯥꯕꯗꯤ ꯑꯉꯝꯕꯉꯩ ꯆꯥꯈ꯭ꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯅꯨꯡꯅꯕꯤꯔꯛꯀꯅꯨ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯆꯒꯦꯝ ꯎꯇꯤꯁꯦ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯃꯌꯥꯝ ꯑꯝꯇꯪ ꯇꯦꯁ ꯇꯧꯕꯤꯌꯨ